ꯃꯊꯨꯅꯤꯀꯣ ꯃꯌꯥꯝꯁꯦ 오케이 그럼지 ਮੈਮ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏ ꯃꯦꯝ ꯉꯥꯅꯨ ꯊꯣꯡꯕꯅꯦ ꯃꯦꯝ ꯁꯤ ꯂꯩꯔꯦ ꯃꯁꯥ ꯌꯥꯎꯔꯦ ꯃꯐꯩ ꯌꯥꯎꯔꯦ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯊꯨꯟꯁꯤ ꯆꯠꯅꯤꯡꯉꯦꯅ ꯍꯥꯞꯄꯅꯤ ꯃꯦꯝ ꯁꯤꯗꯅ ꯑꯃꯦꯠꯄ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯅꯋꯥꯝꯕꯤ ꯈꯨꯐꯖꯁꯤ ꯃꯦꯝ ꯁꯤ ꯂꯩꯀꯣ ꯑꯔꯤꯕ ꯃꯥꯝꯅꯦ ꯑꯗꯣ ꯑꯅꯧꯕꯅꯦꯕ ꯁꯤꯅ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯉꯁꯤ ꯃꯄꯥꯟ ꯇꯧꯔꯛꯑꯦ ꯃꯩ ꯂꯥꯛꯇꯕꯩ ꯑꯗꯣ ꯁꯤꯁꯦ ꯑꯥꯎꯠꯁꯥꯏꯠ ꯃꯨꯛꯕꯥꯡ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯪꯉꯁꯨ ꯆꯥꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯅ ꯀꯩꯅꯣꯅꯦ ꯒ꯭ꯔꯦꯚꯤ ꯑꯗꯨ ꯃꯦꯝ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯌꯥꯝ ꯂꯥꯡꯈꯠꯂꯦ ꯑꯗꯣ ꯍꯧꯅ ꯆꯥꯕ ꯇꯧꯁꯦ ꯍꯧꯔꯁꯦ ꯃꯁꯥꯁꯦ ꯈꯨꯀꯥꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈꯤꯕꯀꯣ ꯀꯀꯥ ꯂꯣ ꯑꯗꯨꯒ ꯁꯤ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯃꯊꯨꯅꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯏꯁꯤꯗꯤ 무슨 고아로예요? 뭐야? 딱 내밀어. 넣었어. 야. 뜯디. 삼 깎아가 넣어야 되나이디. 당치가 랑만에. mình phải khởi động cái mẹ đây á cái tên là biết text là cái hấp cái ok chưa cái nào thì chưa sao hay là nó mi tiền mày đi mà xả rồi nó cũng dễ mồm này bảo độ làm mà nó rõ 그냥 밀어. 그지
찍고 가면 돼. 남대 후투 이센티그라. nó hảo đi hảo độ chúc bông làm để tôi gì 고비 주식 하게 그래. 비슷하잖냐? Sao là quý mau sợ đấy. Mau sợ đấy cái đó vậy. Xong. Được rồi. Lòng xoa săn lỗi đang ra nằm lên thùng chị ạ. Đây rồi. Chính cái này. Dạ. Nhà nuôi sao gì chị? Mà sao gì anh ạ? Xin tổng anh em ạ. 주식백 보내는데. Ăn gì ạ? Ừ. Ngâm gì? Hả? Rồi đi. 너 매암에 다 들어야지 뿡지 아마 걔 혼자 싸지.
ꯉꯝꯗꯦꯗ ꯈꯨꯕꯤꯁꯤ ꯈꯤꯇꯪ ꯅꯥꯔꯦ ꯊꯨꯔꯒ ꯃꯩꯗꯣ ꯌꯦꯡꯉꯦ ꯃꯍꯤ ꯃꯄꯨꯝ ꯐꯖꯅ ꯆꯥꯎꯊꯣꯛꯄ ꯅꯣꯏ ꯆꯥꯊꯣꯛꯎꯔꯁꯨ ꯉꯝꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯍꯥꯏꯁꯦ ꯃꯁꯥꯁꯦ ꯂꯣꯏꯔꯦ 싱겨울게 ꯂꯣꯏꯁꯤꯜꯂꯦ ꯃꯥꯝ ꯏꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯑꯔꯦꯝꯕ ꯆꯥꯊꯣꯛ ꯈꯔ ꯂꯦꯝꯃꯤꯕꯀꯣ ꯆꯥꯕ ꯉꯝꯕ ꯑꯃꯇ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ 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 ꯕꯥꯏ